Manipur top channel gi maikei tentak pamaruiba paukra memna thamjage Imphal Dimapur paring lambida sialiba malpuba tata truck oil tanker amadi gas bullet gas singda satok sin tawda lambi paring ama oiriba Kangpopi district ki mafam kayada koki khulai paiba singna tax ki luzao ma thumduna laire haina paw mun makhatari hairiba national highway to the susanariba koki UG singna luzao thumle haba paw ma memna thamjari Amaromdana Koki militant singna Imphal East district ki singa naknaba maitai khul singna bom amusum nomai kap singduna akan mamongda landara khre hari Koki militants kharana shiramba yai hari khara mana aso opananglam yai haina thajaninga riba paw mun makhatari hairiba thawdok ngasiyuk sarna pung tarom taba matamda Imphal East district ki manung sanba khundrakum kendra gi manung sana leiba sinamda khulai paiba koki militant singna Nongmay man de bom kapsin dun akan mamong de landara khibene hari ngihak lep raba matung makhatana maikhang degi khara sangsilaga leiba wai sep hairaga khangnaba mafam adudagi koki militant koki khulai paiba singna kum tharaklaga amuk hanna attack sa tharakhibene hari akan mamong da ngihak lep laga khut thoknakhi amasum khut thoknabaduda koki militants khulai paiba ahumrom siramba yai haina thajanari aduga kharana soklamba yai hairi adubu chapchana kya siramba yai amasum kya soklamba yai haibigidi hajufogi oina khangmangamdri hairinasu pawmuna makhatana phongdorakli Manipur top channel gi maikei digi maruibi I pawsung myamna thamjagi ahanbada ministry na national highway sing state ki PWD digi lauktholaga center na hakthengna paisinna ba thawrang hokre Center की मेकई की नेशनल हाईवे की लंबी सिंह सेम साबमदी मेंटेनेंस की थबक सिंह स्टेट पब्लिक वर्क्स डिपार्टमेंट सिंह सिंदरम बदु लौथोलगा रोड ट्रांसपोर्ट एंड हाईवेज मिनिस्ट्री ना हकथिंगना पैसिनना बथौरंग तौबौख्रे हौजे हौजी कोइना नेशनल हाईवे नेटवर्क की किलोमीटर लाख 1.45 की मनुंगदा किलोमीटर लिसिंग खुमफुगो हुमदोई सेंट्रल गवर्नमेंट की एजेंसी ओरिबा नेशनल हाईवे अथॉरिटी ऑफ इंडिया मदे नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ने यिंगशिलगा लेमहौरिबा सादा खुमफुरोंगी नेशनल हाईवे सरुकसिंगना स्टेट सिंगी पीडब्ल्यू सिंग यिंगसिंदुना लाखिबनी सेंट्रल मिनिस्ट्री की मुद सिंदुना स्टेट सिंगी पीडब्ल्यूडी सिंगना नेशनल हाईवे की किलोमीटर लिसिंग मार्फुरोंगी लंबी सेम साबा मसुम मेंटेनेंस की थबक सिंग यिंगसिंदुना लैरि मसिगिदमक सेंटर की मेकैदिगी पीडब्ल्यू सिंग फंथादरिबनी असिगुम स्टेट ने यिंगसिलिबा नेशनल हाईवे सिंग असि अयामना टू लेन नत्रगना लंबी की नकलदा खगतपा संबल यावब लेन अनि हाईवे सिंगना अयामनी अदुबु सेंटर की मेकैदिगी हकथेंगना नेशनल हाईवे की सेम सगतपा मसुम मेंटेनेंस की थबक सिंग पाइनबा होनरकलिबा लंबी सेमबा यांगसिननबा मदि मेंटेनेंस की हेन निंगथीजना तौब ngamnabani ahanbigi oina national highway semgatpa khongjal tappa state singi lambi asigi sem sabigi thabak state tagi lauktholaga center na hakthengna paisin moigani state khudimaktadi center na pairoi national highway lambi pakthoknaba honabada matam sangna panthaduna leiriba Karnataka amadi Punjab na sing state tagi center na lauktholaga hakthengna paisin ba horabi hai adubu lambi pakthokpaga mari leinana lamna singba lauksinba matamda state government na mateng panglaktragadi central ministry na highway amasum expressway gi thabak sing khumang choksinba ngamloi haujimaki oinadi national highway gi saru ayamba semba amasum maintenance ki thabak state ki pwd sing pai dipini hanisu pausta makhatari amaromdana Ibobi Sarkar matamda sahi mari assembly session ani khaktamak phamki haiba CLP leader amadi MPCC na khangadabani law minister allegation tawge hairabadi munna khanglaga natragana legal advice lawbiu lainga asina sahi amada Manipur state assembly session ahumlak phamgadabadu thawoidana constitution ki provision khongaunari haini ex CMO Ibobi amadi MPCC की president के मेगा चंद्र यावना अतै लुसिंग सिंगना allegation तौखिबदु युमफम यावदी allegation अमा तौगे हाइब तारबदी मुन्ना खलगा नत्रगना legal advice लौरगा तौबियु युमफम यावदबदा मराल सिरगा लैंगा असिबु लान उहनबगी हाइनबी थादोकलसी हाइना मणिपुर लैंगा की law and legislative affairs minister TS बसंत कुमार न फोंदोखरे हिरामसिगा मरी लैना ngasi DIPR की auditorium na pangthokpa pawgi mifam amada minister namak wapam asik phongdokladuna makhatana haikibada Indian Constitution ki Article 174 Rule of Procedure and Conduct of Business amadi Article 174A gi matungina State Assembly mifam asi sahi amada yamdrabada anirak phamgadabani haina yawri
loinana assembly gi house ki rule of procedure and conduct of business ki matung ina sahi amada assembly session asi yamdrabada ahumdagi tadana phamgadabani hari Manipur Legislative Assembly ki rule of procedure yauri sahi amada assembly session ahumlak phamgadabani haidibasi subject to article 174 of Constitution of India haibani Indian Constitution na piriba provision adugi subject tawraga semliba Manipur State Assembly ki rule of procedure sina Constitution ki provision asidagi hena sawbanati Constitution of India ki matungina laiba asigi lairiba system singasi semkhibani haiba khangminaba phai maram maduna lenga asina Constitution na piriba provision singa dunga si phau ngak tuna sali masida opposition leader yauna MPCC na lenga asida yumpham yaudaba maral sibi gi haina bithadoksi English singani dagi hauraga English singani ga taraga taruk phawbada CLP leader o ibo bina set minister oiringai English singani ga ahum English singani ga taret English singani ga nipan English singani ga mapan amasum English singani ga taraga tarukta assembly session anira phamki Matamaduda Congress lengak nasu Manipur State Assembly ki rule of procedure and conduct of business khongaw naraga sahi amada assembly session anikak phamki haibasi CLP leader amasum MPCC na bap tapam thui BJP na lusingba lenga asi hek lak pa sahi English singani ga taraka taretagi English singani ga kun phawba sahi amada assembly session ahum la phamki adubu covid laisat lakhiba madi hauzik thuklibi irang asina Constitution na piriba provision gi matung ina sahi amada assembly session anirak pangthokduna Constitution gi satna kanglot ngak tuna lakhi karigumba oithoklabadi lenga asina sahi amada assembly session ahum phamnana bohonagani masida Constitution gi satna kanglon thugaiba leite haikhenasu pausna makhatana phongdorakli atopa pawmana masa khangdaba miyoi khangdokna bohonabada biometric technology sizinaba tangai fadi Amit Shah masa khangdaba miyoi ama masa khangdokna bohonabada biometric technology sizinaba ki tangai fadaba leiri haina Union Home Minister Amit Shah na phongdokre Anauba criminal law hum satna hanbaga mari leinana National Crime Record Bureau da pangthokpa review mifam amada Home Minister gi mekedi gi criminal investigation ga mari leinaba thabak thoram singda anauba matam gi technology sizinaba gi tangai fadaba phongdokhi Magna makha taraduna case khudima ki hena lapthoklaba hana lapthoklaba akaknaba matam amagi manungda registration dagina case adugi disposal fawbasi lusinana bohonagadabani masina wakaloi natragana victim da ain gi kanabadu mapung phana phangan mangani police na masa khangdaba haksang phangma matamda miyoi adugi masa khangdona bohonabada biometric ki technology sijinabi hai case amagi thijaliba investigating officer natragana senior officer singda hana lapthoklaba matam gi manungda case lusinana ba toina khanbagalo case ama thijinbada amadi madu lusinana ba khongjel yanghanbada mateng oigani hari Home Minister na share lawduna pangthokiba review miphamadura implementation and integrations of crime against criminal tracking network system 2.0 amadi interoperable criminal justice system new criminal law and national automated fingerprints identification system prisons court prosecutions and Forensic Week IGJS 2.0 India pumbagi integrate tawbagi matangna kupna khanakhi mifam madura Home Minister gi maikidigi NCRB na anoba criminal law uhuma pungphana pangthokhanana na bohonabada mateng pangna buwafam sukhanki mana makha taraduna isteramasum union territory khudingmakta e sakshikya nayaya sriti e sign amadi e somona singbusing sijinabagi tangai padaba phongdokhi amarom the entry India oibo organizations ngamasum network singbu masa khangdokpa ngamnabagi damakta marup mapang oiba leibak singa loinana intelligence ka mari lenaba coordination gi strategy ama puthokpa mathau tai amasum asigum strategy sida offensive oiba khongthang singsu yahongadabani haina Union Home Minister Amit Shah na phongdokre haukiba ningthokaba numita Home Minister sinhaiki aranma pauk sandokpa amasum fake news haibasina anoba technology gi matenga loinana khunai gi apunba saktam bu thugaiba ngambagi pangalai Minister sina anti-India organization singamadi network singbu masak khangdoknabagi damakta marup mapang oiba leibak singa kusamnaduna intelligence ki coordination strategy ama puthokpagi mathau tai haina phongdokre aranma pauk sandokpa singi thawong asi thengnaba ngamnabagi damakta mapangal kanba ecosystem ama semgatpa mathau tai propaganda sandokpagi thawong asi muthanabagi damakta leiba asina
strategy technology ga loinana ningthina sem saduna legadabani khunai ama lingjel manadrabadi karigumba laiba amatana ningthina chakhot pangamroi asigumba singnaba singa sibu mayongnaduna police force punamakna makoibu lakshinana bu hona bahai bisinga sidi laiba asigi information warrior intelligence bureau gi kuthangda leiri haina makna phongdokre tokai tahanana bu hona ba communal right thokana ba social media gi kuthangda drug lalonba cyber gi mating na aron ba pau thaba masum cryptocurrency ga mari leina issue hari bisinga sina ngasi asoba singnaba mo oirakle haidina su pau sida makata na phongdorakli atopa pau manamo manipura punsindana leiriba kaya do punana bu hona gani direct ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔꯅ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯧꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯠꯊꯒꯗꯕ 132ꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯆꯟꯅ ꯉꯁꯤ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯝꯕ ꯀꯁꯥꯔꯒꯤ ꯂꯦꯡꯒꯣꯟꯗꯒꯤ ꯄꯥꯠꯇ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ UCM ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯗꯤꯔꯦꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯗ ꯃꯅꯤꯄꯨꯔꯅ ꯃꯩꯊꯤꯕ ꯅꯪꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯅ ꯏꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯁꯤꯡꯅꯔꯛꯄ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯗꯨꯅ ꯊꯧꯅꯤꯕ ꯂꯥꯛꯄꯅꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯗꯨꯗ ꯀꯁꯥꯔꯒꯤ ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠ ꯑꯁꯤꯗ ꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯗꯒꯤ ꯌꯩꯐ ꯊꯧꯅꯤ ꯇꯧꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯁꯣꯏ ꯃꯁꯣꯏ ꯑꯃꯒ punsindana ꯂꯩꯔꯤꯕ ꯀꯌꯥꯗ punsindana ꯍꯣꯠꯅꯒꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯃꯁꯣꯏ ꯇꯥꯔꯔꯣꯏ ꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯃ ꯆꯠꯊꯒꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯑꯁꯤ ꯏꯪ 2015ꯒꯤ ꯖꯅꯋꯥꯔꯤ 7ꯗ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯗꯤ ꯅꯔꯁꯤꯡꯍꯒꯤ ꯈꯨꯕꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯃꯁꯣꯏ ꯇꯥꯗꯅꯕ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯒꯅꯤ ꯑꯁꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ UPF ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯧꯔꯒ ꯖꯅꯋꯥꯔꯤ 8 ꯐꯥꯎꯕ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯍꯟꯗꯅꯕ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯗꯤ ꯅꯔꯁꯤꯡꯍꯅ ꯄꯥꯠ ꯑꯁꯤꯗ ꯂꯦꯡꯒꯣꯟꯗꯕꯤꯗ ꯁꯤꯠꯇꯨꯅ ꯉꯥ ꯐꯥꯕ ꯉꯝꯂꯒꯅꯤ ꯑꯋꯥꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯋꯥꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯨꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯍꯜꯂꯝꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯂꯦꯡꯒꯣꯟꯗꯕꯤ ꯄꯥꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔቬꯁꯟ ꯀꯃꯤꯇꯤ ꯀꯁꯥꯔ ꯑꯋꯥꯄꯜꯂꯤ ꯈꯨꯕꯝ ꯀꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯟꯠꯁ ꯑꯣꯐ ꯑꯁꯥꯝ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯁ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯑꯃꯁꯨꯡ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯊꯧꯃꯤꯁꯤꯡꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯕꯤꯠ ꯂꯩꯍꯜꯂꯕ ꯃꯇꯝꯗ ꯇꯨꯡꯒꯤ ꯑꯆꯪꯕ ꯌꯨꯝꯕꯩꯔꯦꯜ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯑꯦꯝꯖꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯄꯨꯔꯛꯀꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯈꯜꯂꯒ ꯄꯥꯍꯟꯗꯨꯅ ꯄꯥꯕꯒꯤ ꯍꯦꯕꯤꯠ ꯂꯩꯍꯜꯂꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯍꯦꯕꯤꯠ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯑꯆꯪꯕ ꯌꯨꯝꯕꯩꯔꯦꯜ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ M. Joy IASꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ 32ꯔꯛ ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔ 2024 ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯏꯝꯐꯥꯜꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯕꯨꯛ ꯐꯤꯌꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯏꯝꯐꯥꯜ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ Raja Ram Mohan Roy Library Foundation Kolkata Ministry of Culture Government of India kusam pangthokibani thauram aduda Art and Culture Department ki Commissioner M. Joy IAS Art and Culture Department ki Director K. Dinamani amasum Department asigi former Commissioner K. Radha Kumar mathangsin athoiba mithung thauram apu amadi akanaba mithunglen oina saruk yakhi thauram aduga mari lainen athoiba mithungi warol piraduna Art and Culture Department ki Commissioner M. Joy na makhatan haikibada Lairik haibasi yauramdrabadi puwari su leiramloi science and literature su leiramloi
Maram aduna miyoi ba khunai gi sokhat pegi lambi asida lairik asi sungyaw yawdaba yadaba mani maram aduna education haibasi yamna mapangol liba khulai amani hainaram libani afaba lairik paragadi matam amagi loksing gyan lairik laisu haiba mi amaga wari sanabga sapmanai hairibani maram aduna lamdam asigi haurakliba angangsingbu afaba lairik sing khallaga pahanduna maduna makhoigi character ma oihalaga aikoigi furup asigi tungi asangba humorel ama ohenanaba puna hotnaminaba mathoktai amaromda anga amana pamjaba hainajaba subject atuda sathandana mama mapa oibisingna apamaduda sathalagadi maduna tungda angang adubu manghanba yawdaba nati maram aduna haurakliba angangsingna kari pambagi habadu khangnabagi damakta ngallingi matamda makoibu free oina makoina paningliba yeningliba mayam si loina yenghalaga makoigi apamba hainagadabadu khangdu hoba mathoktai furup asigi afaba angang puthoknaba positive oiba minded laiba amadi asuma maikeida satpa ngamnaba khunai asida lairiba khudimangna hotnamina sehainasu mauna makhatana phongdokhi pangthokliba book fair dugi manungsana pangthokkiba lai yekpa sangdamnabada makok mathang taraba singdasu mana mathum yenthokkibaga loinana book fair duda saruk yakiba farm kharagi mihut singdasu wafam kya thamnakhi hainasu pausda makhatana pali amaromdana khulngak pahatpa madi phabagi mayokta wakat mifam sathari kokomigi miyang makhara young future organization amasum indigenous peoples association of kangleipak ipak na sinduna khulngak pahatpa da senaba police personnel sing thabaktagi terminate taw phajin kiba khulngak pasing thadu haiba dimanda ngasi langthabal mantri khong awang lekai community hall wakat mifam sathakre wakat mifam madura saruk yakibi maira paibi yensenbam sunibalana phongdokhibada khulngak pasing thoklamdrabadi ngasi aikoina lairiba manipur si lairamdabusi yai masida manipur police commando gi personnel singna khulngak pasingi mathata mihat mipunsa tharakliba thawong asi akanba mawong da kandem tawi yeknaba singi maphamda photo kadaba pangal thona du manipur police commando na imasil gi marakta photo narakliba si yamna lebak thibani laiba asibu ngak si liba khulngak pasingda solakpada manipur gi mama oibising kaidongaida khak tumina lairoi ima leibakna hena lumna khanduna lainga kilusing basingnasu phamkondur leiba matam natri haina sumangna makhatana phongdokhi amaramda wakat mifam asi thongkhong lakshmi bazar apunma maira paibi thongkhong lakshmi bazar top siphai yumnam huidrom top upokpi phibau apunma maira paibi thiam laisangkhong amadi moirang purel apunba club amasum maira paibi na sindru wakat mifam sing satakhi haina su pau usda makhatana phongdurakli duga hausikoi nadi myam pau sumatanga se lusinjerage masu myam puna no update ngamina se national sigi mekedi gi myang mafamda makhatana thamjari myam puna no update ngamina se